अहानब्र तेंतकना मरुइब पाव खर मैम थमजगे अंगमसा बिमोल अकुइजमना माकी फेसबुक पेज थगलप वोरोल खर मैम हाना तेंतकना थमजगे बोट लेपनति पुवारिग सगोनबा मलेमगे मदि इंडिया की होंगलक्लिबा फिबा मरक्ता इरमदमगी ओइरिबा अमदि ओइरकदोबा मवोंग खल्लुबदा तौगदबा तौफम थोकपा इथौ थौदांग अमा तौनबा तंजा लौबनि हाइदि अमरोमदना इम्फाल वेस्ट की मनुंग चनबा लंगजिंग तमांगदा कंबाइन फोर्स ना विलेज डिफेंस वॉलंटियर्स नुपी अहुम यावना पुन्ना तरागा मरी फाखरे हाइदि म्याम पुन्ना नोबा अपडेट ngaiminasi अमरोमदना रशिया मनुंग मॉस्को मनाक्ता लिबा कॉन्क्रीट सिटी कंसर्ट हॉल अमदा नोंगमई काप थाउतोक्ता मियई हुमफु लेखिद्रे अदुगा मियई चामगा निफु हेना असो अपन नंख्रे हाइदि सखंगदबा खुलाई पाइबा मियई हुमना हॉल अदुदा संगलगा मफम मराम खंगदना नोंगमई कापखिबने हाइदि अमसुम खुदोंथीबा अदु थोखिबा मफम अदुदा रशियन स्पेशल फोर्स खुदता संक्शनखि हाइदि अमरोमदना प्राइम मिनिस्टर नरेंद्र मोदी ना मॉस्को सदखिबा मियई हुमफु सियनखिबा मदि मियई चामगा निफुगा मंगा हेना असो अपन नंगनखिबा थौदो अदुबो अकन ममोंगदा यानिंगदबा फोंदोखरे लोइनना इमुंग मनुंगी अवाबदा सरुक यारी हाइदि अहानबदा पनम पाउसीदिगी मरुइबी ई पाउसिंग खोंगसरगा मणिपुर टॉप चैनल गी मेकेदिगी म्यामना थमजगी अहानबदा मणिपुरी फिल्म फेस्टिवल हौदोखरे हेरिटेज आर्ट एंड कल्चर ने सिंधु नुमित हुमनी सथगदबा मणिपुरी फिल्म फेस्टिवल ngasiदगी पैलेस कंपाउंड लिबा मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा हौदोखरे फेस्टिवल सी नॉर्थ ईस्टर्न काउंसिल की सेंथंग मखारा पांगथोकलिबा फेस्टिवल सी द मणिपुर की फिल्म मंगा उठकनी ngasiगे फेस्टिवल हौबो नुमिता अरिबम श्याम शर्मा डायरेक्शन पीबा इमा की निंगथेम हारिबा फिल्म मसी उली उठखि फेस्टिवल सी की सरुक अमा ओइना उठकदौरिबा फिल्म सिंगी प्रोड्यूसर सिंगदा हेरिटेज आर्ट एंड कल्चर की मैकेदिगी खुदोल तमदुन इकाई खुमना बुटखि फेस्टिवल हौदोकपगी थौरमदा अथुबा मिथुंगलेन ओइना सरुक याखिबा रिटायर्ड आईएएस आरके निमाइन फिल्म इंडस्ट्री अमा सकोट हननाबा होनाबा हाइबसिदा फिल्म फेस्टिवल पांथोकपगी मरुइबा यामना लै ngasiदगी हौरिबा फिल्म फेस्टिवल असिदा मणिपुरी फिल्म की अनौबा थोंनाव अमा नौना हांगदोकपा माने मतमगी अहोंग लापगी मतुंगिना हौजिक मतमगी फिल्म गा ममांग थकी फिल्म सिंगा टेक्निक की ओइबा लमदा खेनबा यामना लैदे लाखलिबा अहोंग बसिंग खांगदोकतुन नैनबा मदि खांजिनबा मथौ तायखि फिल्म फेस्टिवल हौदोकपगी थौरमदुदा जेन मणिपुर डांस एकेडमी की डायरेक्टर पी बिलास सोशल वर्कर ओइनाम रोमेन मदि फिल्म फोरम मणिपुर की चेयरमैन लाइमयुम सुजकांत शर्मा सरुक याखि अमरोमदना खुराई साइथबी लेरक्ता सिट एंड प्रोटेस्ट पांथोखरे खुराई साइथबी लेरक वुमेन सोसाइटी अमदी साइथबी लेरक डेवलपमेंट क्लब न सिंदुना सिट एंड प्रोटेस्ट अमा खुराई साइथबी लेरक ngasi पांथोखरे ngasi मिफम अदुगा मरी लैनना साइथबी लेरक वुमेन सोसाइटी की प्रेसिडेंट तखिलमयुम बेमोलान हाई ngasi मेरा पाइबे मसुं क्लब ना फमलिबा मिफम असि साइथबी लेरक डेवलपमेंट क्लब की जनरल सेक्रेटरी सरंगथेम सोमेंद्रो की युमदा था सिगी सचत कुनगी अहिंग नोंगाइदा बॉम अमा थमजलमने माकी युमदा थमलमले हाइदुना मिफम असि फमबनते बॉम असिना पोखाइरपदा मिसम प्रजादा असो अपन यावगद्रा हाइबिगी अकीबलै मतुंगदा बॉम थंबगी थबक तौविगनो कांगलुक इरांग असिना अकीबा मिपाइबा ngasisu लै हौजिक इरांग असिना मरम ओइरगा नोंमई बॉम की मखोल ताबदा कदाइदनो हाइदनो क्वेश्चन सेलिबनि असुक लुरबा तनफम असिदा बॉम थमलंबा असि यनिंगदे फना यनिंगदबा लैरबसु वारी सानदुना लोशनबियो युमलक्ता बॉम थमलंबदगी अफफता थोलकपदा कनाना दायित्व लौगदगे हाइना सुमागना हंगलक्ली मतुंगदा अमुक हना युमलक्ता बॉम थंबिगनु हाइना अपील सुतरक्ली अतोप पावमदना मणिपुर थोकलिबे इरांग यूएन ह्यूमन राइट काउंसिल न मियेंग संगबिनबा कोकोमिना पुनिंग सिंगसिलक्ली मणिपुर थोकलिबे इरांग असिना मरम ओइरगा मियामना थेंगनरिबा खुदोंचादबा किया अमदि हौजिक ओइरिबा लमदम असिगी ह्यूमन राइट सिचुएशन असिदा यूएन ह्यूमन राइट काउंसिल न मियेंग संगबिनबा कोकोमिगी स्पोकपर्सन खुराइजम अथौबना काउंसिल असिगी पुनिंग सिंगसिंख्रे स्विट्जरलैंड की जेनेवा चथरिबा यूएन ह्यूमन राइट काउंसिल की यांखैग मंगारक सुबा सेशन वा ngangladu अथौबन हाई ngamkhai paringda leiba khulai paiba narco terrorist ngamadi India lengaka suspension of operation sugi agreement pinariba khulai paiba singna yellow furup ta singnarakpadigi Manipura kangluk irang tholapani tha tara helaklaba kangluk ki oiba irang sina miyoi lesing hundra henmana mayu me kai thadoktura lanjena duna leiriba si makhoigi fundamental right ta singnabani irang asina ngamkhai paringdagi khulai paiba illegal immigrants sing yauksin batanatana
ꯃꯈꯣꯏꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯤꯁꯤꯟꯕꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯥꯎꯟꯁꯤꯜꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯌꯥꯎꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ unlimited immigrations drug amadi arm trafficking amasung logi wangmana popi thariba sigi matangna khananaba amadi lanjenariba singna thengnariba khudong sadaba kya sida khudaki oiba thorang pekhat pinabasu council da appeal tawki makha satharak poina to performna barak museum da irabot ki mitam hangdok lagani tha sigi kunga taruk amasung kunga tareta kasargi bon tarapur leiba barak museum da pangthokadoriba Barak Cultural Festival gi maruiba thauram ama oina yawoloi irabot ki mitam ama CPI Manipur State Council gi hanagi State Secretary amadi All India Trade Union Congress I took Manipur State Committee gi General Secretary Laisram Satin Kumana maikum hangdok lagani haidi I took Manipur State Committee na thadorakpa sirolamada numinini sa thagadoriba Barak Festival sida Barak Museum gi anauba office hangdokpa International Seminar on Present status of Manipur gi a language lecturer and culture haiba theme da pangthokpa amadi towan masakna ireba sahitya kersingda mana lanthokoloina cultural program kya mas pangthokani Bangladesh Myanmar amadi Manipur gi sakna ireba miyoi kya cultural festival sida delegate oina saruk yakani numinini yoiba progressive literature house Manipur na phongmo lairiki mela amasum festival sida pangthokani hairi Amaramdana, Pesoki Nauna Taupubus country. Federal Students Organization Kanglai Park Fesoki Kumza English and Kungamari Kungamangagi. Nauna Taupugudabus and Kankipagaloidana, Tasi Kungum do the was load on Tabakuba Horagani Hidi. Nauna Kalabasing the President Oina Kanguzam Amarzit, Vice President Singda and Rikes Mangamasu, Pretty Sansam, General Secretary Oina, Lalit Pyroism, Joint Secretary Oina, Puyam Lenin. Manjit Khangembam, Organization Secretary Oina Arnold RK, Finance Secretary Oina Purel Ngamba Takelambam, Publicity Secretary Oina Sadananda Takelambam Yauna Puna Taupuba Miyoi Taragamanga country, Adugo Office Secretary Oina Rosan Toksom Amadi, Executive Member Oina Rosni Amasum Lintoibu Kankreadi Atopapa Omana Lilaroi Toma Lakidabda Awaba Fondorakli Manipur State Sumang Lila Council na Sumang Lila gi saknairab oza Purailatpam Tomba Sharma Miyamna Ziban Mala Sumang Lila Ziban Saba haina Khangnaba Imphal East ki Konthozu Makhap Pakhangba Laikai da Leibana Khangkhangudana Laikidabda State ki thakta awaba phongdokpagi thoram pangthokre thoram asida PS Gunachandra Sharma Lifetime President Sumang Lila Council AM Purnimasi Laima President Manipur State Sumang Lila Council L Tarpon Advisor Sumang Lila Council Khetri Jugindro Chairman Award Committee Sumang Lila Council na President Members Ngoina Saryakhi Manipur State Sumang Lila Council gi Lifetime Secretary Sograpum Hemantana Thauram adu taram okpagi warol thamkibag loinana Lila roi tombana ngallingi matamna Sumang Lila gi damang kathokpiram kaya bu singdaki Thauram asida Sumang Lila Council ki General Secretary Yumna Nilasandra na haikibida Sumang Lila gi damak kathokpiram singna laikitaba matamda state ki thakta ikai khumnaba utpa haibisi Sumang Lila kananaba ihok sagatpa council sigi kelenda thoram amane ki Magna laikidabda Sumang Lila gi taibangda asauba mapam ama hangduna lehoragani loinana Sumang Lila Council na lehoriba imung manunggi awabda su saruk yari haiki magna pamna sanakhiba lila singi manungda Zibalala Pongi Sekla Singyagi Thabal Sons of Manipur Imato Namadi Nongzabina Singbani Hadi Makat Satharak Poina Pandam Pauksegi editorial Mamla Thamzagi Malem degi mit degi Kungul Mutanaba Silabara Haina Kanaba Horapugum Tarakli Malem still riba Tawai Panba Sing Lengli Palib Upalwapal Napi Sing Sha Usek Isang Napina Singba Punamak Isingima Pal Tangdun Hingli Amari ising yaudana hingbangamba amata leiti haibisi malemgi miyangna khangnari maru oina miyoibana hingbada thakna sanaba isingna amukki hena miyoibu khunai sangdraba yadraba pulam oiba maramna malemgi oina haukiba kumja English ngamaga samapanga maudraga ni thoigi UN Assembly mifamna Mars kungani thoibu malemgi oiba isingi numit haina maru oiba thauram ama oina laukthokhi amadi
ing kumza lising amaga samapan ga maudraga humdogi Mars kungani thuidagi Malem gi oiba ising gi numit World Water Day thoramasi pangthokpa hokibadagi malem gi mafam kya da Mars kungani thuibu malem gi ising gi numit ki thoram sai khudingi pangthoktuna lakhibagum salibasa yesidasu pangthoknari asiguma yamna maru oiba numit asi pangthokpagi wanthok lainaba ngasi malem gi miyamna pangthokpagi mami ita tanadabugum tawriba simakti miyoiba khunai gi oina yamna lebak thibini habiyai maramdi malem gi sakolaba laiba kyana matam gi matungina makhal makha kya gi thabak thoram amadi polam sairam kaya sabadagi isingda husienaba maram oiba masakya thadabagi sang nongmonomigi helakpana maram oiraga water pollution thowanabagi asauba maram am oihali haibisi khangna lepa leitana ising bolanbagi sang hantadanabagi maram oiri habiyai amaromdana malem gi mi sing nongmonomigi hengalakpana maram oiraga mausagi oiba ikon pukri pat punama phumjilakpasu leptabana maram oiraga ising tangbagi sang wongkhalakli amadi umang kokthokpa sangsu nongmonomigi hengalakpana ising phangnadanabagi asauba maram oihalakli habiyai nakala maromdana ngasigi manipur asida umang khwaidigi hena kokthokpa phurup kanglup ama oidiba koki singmi singna oidi makoina state asigi singi lamda hauba upal wapal kayamuk kokthoklaga malemgi miyamna athingu piriba popi pambi pak sana tharakpadagi manipur ising nungsit amadi aying asagi phibamda sauna ahongba ma lakpadagi lamdam asigi thawai panbasing maru oina miyoibana hingmada awa saitheng piba horakli asiguma malemgi thawai panbasing mayukta laiba phurup kanglup oiriba kuki singasina aran bathabak singamadi minamba oidaba puari kya simgalaga yelhomi kya gi mayukta maru oina lamdam asigi yelhomi mitai singda landarakpa tha tara henjalakliba sida malemgi miyamna makhoigi maralgi matugina sairak piba matam oiri haina malemgi laibak kya gi pungning singsinanaba yelhomi mitai masa wahengbam athaubana malemgi laibak kya gi mifamda kokomigi wanglu ama oina phongdokadoriba simak matang yamna sare haina khali ngasimak malemgi miyamna malemgi isingi numit pangthoknariba sigi mayokta lairiba kuki phurup asibu ngasigi India lingangna chawtha thaduna thamlaga mitei singda landa hanbaga pangkhak oibugum tawriba sida malemgi laibak kyana asum aran thidolaga India lengakna ngasi manipur yengliba miyeng maru oina mitei singda awaba piba singbu lakshinbada matam sanghalibagi maram karigino haibigi wohang hangbaga loinana nakhoina kuki singbu lakshinbada matam Sanghangadaba lairabadi kuki singbu athubada lakshinabagi damak UN Security Council na India lengakta athuba matamna miyeng sangba sungani maduna trabadi ngasigi India lengakna mitei singda yengliba miyeng asidi malemdagi mitagi khungul muthanaba sinbu oina thokadori loisulakpo oina tendakpa pawm athuba matamda administrative committee muthatuna panchayat election pangthu MP election में हानगी PRI members लौथोलगा पंचायत करीनो मसक मुना खंगद्रिबा मियोय क्याबो administrative committee दा हपसिलिबा करिकिनो लाइंगा ना मियाबो करी ओइना उबगी हाइना टॉप नौरिया ग्राम पंचायत की voters नु वंगलगली लोइना अथुबा मतम administrative committee मुथतुना पंचायत election पांगथो हाइना डिमांड तोरगली वाफम सिंह सिलेगा administrative committee सेमखिबगी मयुक्त इम्फाल ईस्ट की टॉप नौरिया ग्राम पंचायत की voters ना कोंगपाल क्षेत्रीय लेकाइदा लेबा ईस्टर्न यूथ Constructive Association EYCA Community Hall Sakiba Wakat Mifam Pondokibne. Wakat Mifam Madura, Sarugia Kiba Botar Amana, Pansaki Matamas Loy Kiba Sahi Makhairum Paralabasu, Nasi Power Election Pangtoktan Lady. Atubumatam the Pansat Election Pangtoktrabadi, Akan Mokongzang Sangsilakani Haba, Wapam Tamaki. Aduga Hosiko in the Miam Paus Matanga Solutions Games Miampun and Obab Dead, Naminasi.